ngasi fonkiba tongan-tongan pauchesing amadi social media dagi laukhatjaba pausingi update pizeri ahanbada maruiba pau. Kuki singna government service tauba Kuki sing Meitei taba area singda thabak tauba changanu haina Kuki zo council na fongdorakhre haidi. Ngarang songtalda Nongmei black fire taubadagi Kuki gi Lal Lup Zra Cader ama sikre haidi. Ngarang ayuk Bangalore gi accident Manipur dagi nupi ama sikre. MLA Bungjagin Balte Imphal da laktuna air ambulance da Delhi chatkre. Se Minister White Kemchana Bungjagin Balte Bir Tikendrajit International Airport da unakre. Kukini singna tangkul naha ama purakpagi wahauda litanda Kangla masel nauna ungkhana raglay ingna singna laiminana ba tangkul amasung Kuki gi Lup Singna miyam da appeal tawragli. Lambi hangdokpinaba haijarakpadagi Minister na Naga Lup Singga Watanakhre. Chief Minister White Kemchana lusingduna thangal kaithel da paikhaliba semjin sajinbagi thabak sing hakthengna ni yengsinkhre. Indian Security Force amadi Kuki militant singa puna thabak tawminai haibadu takle haina kopi palna fongdorakhre. Haudik fawbada IDP kayam yamna masa masagi mayumda hajilabagi haibadu Chief Minister na mayek sengna miyamda khangalu haina ti hais lokesor na fongdoragli. Manipur gi Kanglu masel nungsi sanana laiminana bahonabada amukona asoba thaudang logani haina sanjoina fongdorakhre. Maheswar Thongnal Zombu statusigi oiba warep laujanaba power ama pirakpa haibasi sautokchaningai ni haina jimina fongdorakhre. Haudik pau sandongna pizari. Kukini singna tangkul naha ama furakpagi wahauda letanda Kanglu masel nauna ungkhanaragle ingna singna laiminana ba tangkul amasung Kuki gi Lup Singna miyamda appeal tawragli. Haukiba numidangda Litan Police Station ni manung chenba Litan Sarai Khong Village da Kukini singna purakpadagi tangkul naha ama sokpagi wahauda Meitei adomda Kanglu masel nauna amu ungkhanaragle thaudo adu thokraba matungda khoisaunaraba miyamna mara leiba sing fade haiduna Litan Police Station da thomjilakpadagi irang ama thoki amaromda ingna singna wari sanaraga customary law gi matung ina wathok asigi waroisin purangnaba Kuki Student Organization yauna Kuki amasung Naga Lup Singna miyamda appeal tawragli. Litan Sarai Khong Village da thokiba thaudok adu Kuki Student Organization KSO Hourkle District na akanma mongda condemn tawragli. Lobasina thadorakpa cherol aman hai mayai kaba chinjak sijinanaba khongang anigi khundasingi marakta isam chamna ningai sangdanarakpadagi thaudok adu thokibani. Litan Sarai Khonggi Village Authority gi khuthangda thaudok aduga mari leinana yasinaba purakhrabani. Asopan nanglaba miyoi adugi imung manungga wari sanaduna customary law gi matung inna yasinaba puragle nakalani yasinaba puraknaba honaringai gi serakta mathong maram khangdana miyam hauraglaga khana senabagi thaudok thokiba yaningde thaudok aduna yumlonariba khongang ani nungsi sanana laiminabagi phibamda akaiba thohalakpa yai. Hiram asigi matangda leibak miyam civil society amadi mari leinaba authorities singna yariba makai pukning fathabaga loinana thaudo adu kangluki oiba midengda jangsin bidanaba honagadabani hairi. Amaromda Litan Sarai Khong Village Authority na thaudo adu condemn tawkhibaga loinana mipung khudingmak pukning fathana leibinaba amasung thaudo adugi matangda kangluki oiba wafam pusilaktanaba fongdoragli. Hiram asigi matangda thadorakpa cherol aman hai ngarang numidang pung 9 makhai tabada tangkul amasung Kuki furuki mayai kaba chinjak sijinaba miyoi kharagi marakta ningai sangdanaba thoraki thaudok aduda AS Sterling kauba miyoi amasoki soglaba miyoi adugi imung manungna Litan Sarai Khonggi sep hemkhothang balte da pau pirakpaga loinana nakalani wari sanaduna customary law gi matung ina yasinaba puraknaba ngasi mifam ama pangthokpa haina lemnaki adubu soglaba miyoi adugi imung manugi miyoi sing laktabana maram oiraga mifam adu pangthokide madugi mahutta sikibung khulgi khulai paiba miyoi kayamarum laklaga Litan Sarai Khong Village Chief ki mayumda attack tawrakhibani haidi. Indian Security Force amadi Kuki militant singa punna thabak tawminai haibadu takle haina kopi palna fongdorakhre. Ngarang ay makongda ni Pansuba Gorkha Regiment na chathakiba thawong adu yamna luzadaba amadi wakhal yaudaba mataw aduna India gi Security Force amadi Kuki militant singa thabak tawminai haiba takle haina Committee on Protection of Indigenous People Ancestral Land kopipal na yaningdaba fongdoragli.
ngarang Kopipalgi media cellna thadorkiba cherol amada ngarang nongthel pong 12 makairom tabada Naga machasingna churchtagi mayumda halakpa matamda Chingmang Laimakhong Kuki militant singna mafam aduda leiba Nipan Suba Gorkha Regiment personnel singna maram chadana khamlaga miyamda hangnakiba wahang amadi wahai wata yamna fajade duty tawriba security personnel na Naga machasingda makhoi gate hangba ngamlaroi Kuki leader singdagi order leite hairibasi laibak thibani hairi Zerolasin hai wafam asina Indian Security Force singi constitutional mandate integrity amadi nationality kadaida chatkrabagi haina hanglagli Nagasina satok sasin taubada apanba piriba Kuki singi matakta thabak lokhatpagi mahutta henadum Kuki militant singda support piduna militant singna misamiyamda makoina semba buffer zone gi marumda terrorize tawhanduna leiri asigumba security force oiraga unconstitutional oiba mase chanaba insinba manba thawongasti lebaka sida leiriba citizen singna condemn tawfam thoi hairi Maramaduna Committee on Protection of Indigenous People Ancestral Land Kopipalna athuba matamda Jingkhong Singya da leiriba Kuki militant sing asigi mathakta laukhatpam thokpa action laukhatpiu loinana lamdam asida rules of law lei haiba asengba wayal lei India asi constitution na konba mafamni haiba uthokpiu hainasu cherol asina abil tawragli MLA Bungdagin Balte Imphal da laktuna air ambulance da Delhi satkre Chief Minister Y. Khemchana Bungdagin Balte Bir Tikendrajit International Airport unakre. Ferdol District ki Thanlon Assembly Constituency ki MLA Bungdagin Balte Masaka Henangam Laktabadagi Ambulance Namada Chanpurdagi Imphal Tamna Purakre. BJP ki MLA Bungdagin Balte na Bir Tikendrajit International Airport Yaurakringagi Mamangda Chief Minister Yumnam Khemchana Matam Khara Ngaiduna Leki Chaurangna Nungthilipong Mari Makai Tabada MLA Asibu Delhi da Punabagidamag Airport da Air Ambulance ama Ngairak Leki Tuna Yang na MLA Balte Manipur lenga ki ambulance amada family ki miyoi aniga loina na Yauraki Mahakpo Airport da Chief Minister Y. Khemchana Taram Oki Air Ambulance da Pukhatringai da Chief Minister ga MLA Asiga Ambulance da Yamna Signa Wari Sanaki Pawa Sinamakatan Hai Bungdagin Balte Masagi Anaba Sina Maram Oiraduna Mahakpo Layang Bada Mateng Pangnanaba Manipur lengakta Haijaraki Mahangna Haijarapagi Matung Ina Chief Minister Masamang na Akhanaba Mideng Changduna Bisnupur District ki Phaudakhai Ikhaida Thang Assembly Constituency ki MLA Tongbram Robindro amasung Kumbi Assembly Constituency ki MLA Shanasam Premchandra Ngaiduna Lehenki MLA ani asina Bungdagin Balte ga loinana Imphal tamna laki amasung Chief Minister na Ngaiduna leiriba mafamduda makoigi ambulance tadu thawjilakibani hairi Panba yabadi Manipurda thokiba Kangluki irang tholakiba matam aduda mahakpu masak khangdaba kangbu amana Rims Rota Tamthina Pubadagi MLA asti yamna sathina sokhibane matamdugi government na mahakpu khudaki oiba air ambulance langduna Delhi da puraga layeng chathaki matam sangna layeng labatungda mahak pharaktuna mayum pherjol da lakibane mahakna mayum da halakpada Manipurda Meitei ga khanadana ba amasung ingna sikna laiminana ba wafam ahanbo ina phongdoklam kibane hairi lambi hangdokpinaba haijarakpadagi minister na Nagagi Lup Singga Watanakhre Lambi thengbaga mari lainana Kuki amasung Naga group singi marakta ungkhanarakpagi matangda Deputy Chief Minister Lose Dikhona mari lainaba Nagagi Lup Singga unaduna wari sanakre Kuki gi civil society organization sing United Naga Council amadi Deputy Chief Minister Nemcha Kipgena hajarakpagi matung ina Lose Dikhona Liangmai Jemai Rongmai Tangkul amadi Inpui community sing yauna tonga-tongan ba tribal gi lupkun henbagi mihusinga unaduna wari sanaki Lambel Tingbagi Matangda Naga amasung Kuki marakta tension wangkhalakpadagi phibam phathaduna Nakalanigi marakta yashinaba purangnaba tongan-tonganba Lup Singga unakibane Nakalanigi marakta pau phaunaba watpadagi chathok chasinda athingba thamduna tension wangkhalakibani haiki